ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯑꯆꯥꯈꯥꯏꯅ ꯄꯤꯖꯔꯤ ꯆꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯀꯧꯈꯤꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ ꯉꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯁꯠꯗꯥꯎꯟ ꯁꯨꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯆꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯄꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ JAC ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯑꯃꯗꯤ ngarang wangzingda chief minister na BDO office sangaba chatkiba khongchat yaningde matam chade haina 𝐶𝐞𝐰𝐬 sana khongnang mairaluki member oiribi khurman them ongbi sarikana phongdorakli Koi ngasi lami ngasi ga sada numit mari ne sujare koina ngasi koi mera paibi mayamgi koina chonglaubi de thokhiba angang ani mamagi batham nuda kolaga tumjari ba angang ani ba se boi jaba manipur se da achumba bichar to biu mi ha ko puthok biu ha bari akoi mung na su mama papa na su paisa da kar provide sa bodo pamjadre hai bani adai da asai government siga siga inaraga leiringai ban tawa mina mangraga su akhoi mama ama oina thoksarakpani akhoi si ban loina ban na khotoi himma ngaktani adu oraga su akhoi numit mangani banse sara hela su sadingai letter su bai ban simati sawatkani haidna thoksarai ba sana khona meragi koi mama ngaktani ngasigi tongnawbigi leigidrabagi thawdo khoi angang ani leigidrabagi manungda khoi saunaraga tholokpa nupa mcha ahum mambasu leigidabase sigi achum bejar puthokpirau mi hatpa puthokpirau athuba matamda gamena sinatana akhoi compromise tawjaro akhoi sinjamai kendragi prajani akhoi na Gyan Ratna Sahitya Academy na International Award pinaba thoidok hendokpa miyamgi thabak tawriba singda tongan ba lamda International Award pinaba ming laukthorappada Manipurdagi miyoi mari khalakle hairiba Gyan Ratna Sahitya Academy International Award 2026 asi chahi asigi May thagi aroiba chayolda Nepal gi Kathmandu da pangthokadaba first Gyan Ratna Sahitya Academy International Conference ta lanthokadabani hairi Manipur gi oina International Award fanglagdaba sing adudi Samaj Ratna International Award ta Laishangthem Budi Maitai astrologer Kongba Nongthomom Lekai Dr. Angam Bembem Chanu social and cultural activist Samba Jyoti International Award ta Sanasam Robita Devi handloom and handicraft 𝐶𝐞𝐰𝐬 Ningthaujam Lekai Nitya Ratna International Award ta Goti Mayum Asharani Devi Manipuri classical dance Langthaba Le Makha Lekai dagini hairi Lilong Thobal Municipal Council ki Senior Chief Lilong Thobal Municipal Council ki Senior Chief Executive Officer ki transfer order laklipa April tang 28 fawda state awidra thangnaba numitagi office so lonsin bayawna makhal makha kaya gi khongjang changshilagani haina JAC against the transfer of Senior Chief Executive Officer Lilong Thobal Municipal Council ki convener Imran Ahmad na phongdorakli Wafam asingasi JAC senduna Lilong Haino Makongda pangthokpa pawgi mifam amada Imran Ahmad na phongdokibani mahakna makhata na hai council asigi senior chief executive officer bu ikhang khangaudana transfer tawbirakpabu yamda kanna yaningdaba amadi pendaba phongdoklakli toina transfer tawbana council asigi development work ta akaiba pibada natana government sponsor scheme singdasu mathong maram khanganri Chahi ama anida di lengdana EO ama di thambibada sarkar asida kayam yamna kaibage asiba municipal council amagum leiramlaba Lilong Thobal Municipal Council asibu masak manga thokpa development work kaya ama tawduna council asibu atopa urban local bodies singi marakta manaba thakta pukhataba yadi haiduna kanna honaduna council asigi chawkhat thorang PMAY 1/2 solid waste dumping site door to door collection works Swasahi mission asina chingba thabak thorong kaya tawbiri council asibu luna na thamnabagi pandamda council asigi yamna maruoiba wafam ama haibadi Lilong Bazar gi akoibada sit sengba mai thandokpagi thabak kanna chathariba amadi PMAY 1/2 development of solid waste dumping site at
Subtu karong asigi thabak-sing asi mapung fanaba kanna hotnaringai charak asida Senior Chief Executive Officer bu transfer tawbirakpa Council asigi makhada lairiba Housing Loan Fangdribal Yumthong-sing amadi Development Pamjaba Council asigi makhada lairiba Praja-sing asigi yengbiraga Lakliba April gi tang 23 fawbada transfer stay order thokpinaba mari leinaba department gi maikaida section warol thamlagli karigumba transfer stay tawbidaba taragadi thangnaba numitagi laikai club organization mayam punduna akanba khongjang democratic oiba mawongda changsilaklakani amadi municipal council asigi office matam kaktana gate sholon sinduna protest tawgani hairi Panbayai Paugi Mifamaduda Council Asigi Ward number 1, 2, 3, 6, 7 Amadi 8 ki caretaker Councillor Singh United Council for Restoration of Communal Harmony Manipur Resident Welfare Association Lilong Bazaar Development Club Social Development Organization Lilong Turil Ahanbi SDA Lilong Uku Mohammedan Sporting Association Lilong Haino Makong United Youth Development Organization Lilong Uku Mamang Al Amin Cricket Club Lilong Bazaar Jama Masjid Lilong EMS Member Welfare Association Lilonggi Mihut Singsu Sarugyaki Khang Hobdana Lilong Thobal Municipal Council gi Senior Chief Executive Officer bu transfer tawbirakpabu yamna kanna yaningdaba amadi pendaba phongthokjari toina transfer tawbana council asigi development da kaiba bibata natana government sponsor scheme singdasu mathong maram khanghande sahi amani tadi lengdana yu ama thambibada kayamu sarkar asida kai oibage masi aina wahang sarkar dam jari laiba liba akoi gi yo transfer tawbikri bisi ngasi sahi ama khara khatam helagi sahi ani hum tadi lengdana lehalingba masi kaya matik kai bage sarkar da koi hangjari akoi gi Lilong Thobal Municipal Council ase asiba municipal amagum leiram labani adubu lakliba leiram liba akoi gi yo asina development da masak thokpa mangal thokpa development wa kaya tawduna council ase atopa urban local body singri marakta manaba thakta pukhattaba yate haidna yam kanna honaduna council ase gi chautha torang housing loan 1 PMAY 1 2 aduga solid waste dumping site masi chahi manga truk Tanarapada handak ki laibi yo sima gi makhada akoi honaduna dumping site handak phangjare aduga masigi su makha tarpoina akoi door to door garbage collection gi thabak hauna baina kanna akoi card sung semdana garbage card akoi gi si semdana honagi tanja sida transfer to dokiba madugi pendaba aduga mari leinana masi resbooking asi tawjabni Council asibu yamna luna nana thamnabagi pandamda Council asigi yamna maru oiba mafam ama haibdi Lilong Bazaar gi akoibada sit sengba mai thandokpagi tabok yamna kanna chathari PMAY 1 2 hoji continuous chathari aduga development of solid waste dumping site akoi subtu karongda nahan sarkar bibira palla masimak development tawna baina tabok yamna kanna chathari haiba charaka sida akoi senior chief executive officer asibu transfer tawbirakpa masida council asigi makhada lairiba housing loan phangdriba yumthong-sing amadi development pamjaba council asigi makhada lairiba praja asigi yengbiraga lakliba April gi tang 23 fawbada transfer stay order thokpinaba mari leinaba department gi maikaida section warol akoina thamjari karigumba transfer stay asi tawbidaba taragati lairiba laikai club organization amadi caretaker councillor singa punna punsinjaduna democratic oiba mawongda akoina khongjang kaya changsilakani hairiba tang 19 fawbada makoina thabuk oinon thokpiraktragadi tang 19 sidagi akoina gate holonsinduna makhal makhagi protest club organization amadi caretaker councillor singa punna akoi tawjagani haina sarkar gi maikeda thamjari International news amuk pathokchari Iran da landababu yaningdaba utuna US military veteran sing khongjang changsinkhre miyoi humpu phajankhri US Israel Iran gi mathakta landababu yaningdaba utuna Washington gi Capitol Hill da US military veteran humpu henbana khongjang changsinkhre
security ubagi mangam salaba service member amasung military family member yauna military veteran humfurom fazinkhri military gi fizol setpa masing yamlaba veteran singna Capitol Hill da laiba Cannon House Office building da punduna Iran da US na landabagi mayokta yaningda ba utuna khongjang changshin kibani end the war on Iran amasung we can't afford another war haina thaba banner paiduna changsing kiba khongjang aduda US lanmina laibaki wangbada lan soknariba adu lepnana ba kholaw kaya su lauki khongjang aduda saruk yakiba singna landa laikhidraba Iran gi micham singbu minungshi uladuna makutta angangbu machugi tulip flower paiduna khongjang changshin ki haukiba February 19 dagi US amasung Israel gi apunba forcing na Iran gi mathakta air strike chathaduna landaba hokibada school gi angang kaya hatkiba adubu masing yamlaba military veteran singna minungshi utpaga loinana yaningdabagi kholaw kaya su lauki military veteran singna landa laikhidraba American service member singbu ikai khumnaba uladuna flag folding ceremony su pangthoki khongjang adu pusilli langliba singna phongdorakibada haukiba lan kayada sikraba lanmi singbu ningsingba oina amasung ungkhatnaba thokhandanaba makhatana asoi angam amadi asi ana thokhandanaba su Jackson Walo thamki Center on Conscience and War CCW gi maikaidagi phongdorkibada lan gi mayokta khongjang changshin kiba military veteran sing adu US Capitol Police na civil disobedience ki marada faduna custody da pukibani hairi EU na West Asia gi lan loishinana bagi wari watai sanabada sawatkhri European Council gi President Antonio Costa na Pakistan da US amasung Iran gi anishuba tangkaki wari sanagadauri haibasida malem gi miyam na achoba manglana magaloinana yengduna leide haiki West Asia da ingtapa puraknabagi wari watai sanabada block asina matam chupada sawgatnaba sem sari haina UE gi President Antonio Costa na Pakistan gi Prime Minister Shehbaz Sharif da telephone gi kuthangda phongduki luchingba anina Middle East ki hojik oriba fiba matangda kupna khanaki hainasu PM Shehbaz Sharif ki office ta phongdorakre PM Sharif na Pakistan diplomatic oiba khongthangda ingtapagi thorang paikhalakliba sigi khwaidagi nauba ahongba sing EU gi maikaida thamkibaga loinana EU nasu Islamabad na wari watai sanaduna Middle East ta tangdu laitaba puraknabagi lauriba khongthang kayabu apenba phongdoki Islamabad na wayenduna West Asia gi lan waroshin puraknaba khongthangda paikhatkadoriba anishuba tangkaki wari sanabada Iran na makhoi gi miusin Pakistan na thabagi apamba phongdok khidabaga loinana hauzik fawada mihut amata Islamabad ta chatpa leitri haina Iran gi broadcaster na report tawrakri Russia na Lebanon da 𝗠𝗔𝗡𝗣𝗥 ki tengbang potlam thakri lan gi chaithing nangliba Lebanon da Russia na hokiba ahingda 𝗠𝗔𝗡𝗣𝗥 ki tengbang gi potlam sing akhanaba flight amada thakri haina leibak adugi emergency situation ministry na phongdorakri ministry asina thamlakpa warol singda tengbang bagi potlam singda mobile power station sing chinjak sing tent sing blanket amasung tumna hipnabada sizinaba machak sing ni hairi tengbang potlam sing thakiba adu leibak adugi president Vladimir Putin gi yachang matung inani hamasung emergency situation minister Alexander Kurenkov ki lamjing makhada ni hainasu ministry asina phongdorakri National News mo patukchari E20 thaugi matangda nungnangba poknaringai petrol da ethanol chada marfuga manga yanaba draft up rule puthorakadauri leibak miyam na gari da seasonary ba thau maruina petrol ethanol chada kunyawba thaugi E20 variant puthorakraba matung center lengak na petrol na chada taramanga oiba amasung ethanol na chada marfuga manga oiba E85 haina khangnagadaba ayanba thaugi makhal puthoknaba draft rule sing sem saba hokre haina agency gi pauna phongdorakli center lengak ki thorang asi kumja lising ani ga tarataruk tagi hauna sinlang ba horakibani West Asia da thokliba lan asina handak miyamda thaugi awatpa leibagi khudong chada ba khamtheng na mayuk na halaba matungda asigumba ethanol gi changwang ba thau makhal asi puthoktuna miramdagi pushilapa thauda tangjabagi chang hanthanaba center lengak na khongthang asi lokhalakpa oigari thajanari leibak asi ki tongan ba media platform kayana
E85 की matangda report tongnarakri masak maming phongdoktaba laingaki senior official amana phongdorkibada E85 asi khongleituna puthokuna miyamda sizinaba hawanaba laingaki maikaidagi draft rules sing puthoraklakani hauji E85 asi changyeng tawbusu hawkre chahi kharagi manungda laibak sentungna chanaragani haibagi thazaba lai haiki E85 hariba ayanba thawgi makhal asi sizinabada matamda gari singi engine da sendok sadokpa mathau tagani hairi Central Langangna E85 asi laibak asida top fuel grade oina puthorakadori hairiba thaw makal asi hojik miyamna sizinariba E20 petrol dagi tongangani hairi Aroibada Khargena Modibu terrorist hairuraga amuk sengdorakri Congress President Malik Arjun Khargena PM Modibu terrorist haina mingthon piruraba matungda paumina mahaki wafam adugi wahanthok karino hanglubada Khargena mahangna phongdokiba wafam aduna PM Modi ase terrorist ka samnai natraga terrorist oire haiba nate Modi gi thabak thawong singna laibak miyam amasung political party singbu ot neira haina phongdokibani Modibu terrorist ni haina phongdokpa wafam nate hairaki Kharge ki wafam asi BJP ki maikaidagi akan bamongda yaningda phongdokpaga loinena lale haijagadabani hairaki Kharge ka BJP ga ungkhana kibasi Tamil Nadu gi mikhalga mari leineba rally dani haiki Northeast Window TV na sandokchari bandung thilgi pau matang ase loishinjari miyeng tabiri bapumna mapu amuka soina khurumjari